E-governance की अनौब मायोन अमदा अदुमु तरामना ओक्चरी मणिपुर सरकार की पीरिबा थौदांसिंग असि यामना लाइना ऑनलाइन ngasiदगी खुदोंचाबा असि लौबियु मणिपुरदा लैंड रेवेन्यू थीबा असि हौजिक्ति ऑनलाइन दा स्टेप खरा खक्तदा यामना लाइना पांगथोकपा ngamle अहानबदा वेब ब्राउजर अमा हेक्ता हांगदोकपिरबा मतुंगदा www.lauchapathap.nic.in असि नंबियु Lauchapathap Land Record Information System lamaya hangdoklagani Citizen Corner da changlaga Pay Land Tax button na nambiyu ahanbada adongi district adu khanbiyu matungda circle khanbiyu amasung aroibada khungang adu piriba pareng adu dagi khanbiyu Land Record ki matung inna lairiba anauba pata number amadi anauba dark number adu hapiraga proceed button na nambiyu Portal aduna plot mapugi akupa marol amadi lamgi Khazna senpam adu ulaklagani Pumna makmunna yengduna chumabra yengbiyu ulakliba warosing asi chumnabadi proceed to pay land tax button na nambiyu Khazna sel thigadoriba dugi akupa marol hapsinbiyu sel thigadaba midugi amadi kanagi damak thigadoriba no haibagi maming hapiram kari mari thungnai amadi mobile number amasung laipam hapiram email id haptrabachu dumak yagani Mapung fana darga leba sing membiraba matungda confirm button da nambiyu sel thidringai da uriba waro sing adu tasengna chumnabra haibadu amu yengbiho chumle hairabadi make payment button nambiyu adomna sel thigdaba mawong khanbiraba matungda agree amasung proceed for payment button nambiyu GRA number adu section isinbiho madu islaba matungda sel thinabagi page da takpiro amasung sel thidokpiyu Sel Thiba loiraga transaction status adu success haina tharakpra yengbiyu lamgi Khazna thibagi receipt chining adu tholaklagani tungna darka lerakadaba already madu save natraga print tawbiho senfam adu tasingna mai pakna thikarbra haibadu jingnabibra akoi haujik masi tumna thiki natraga thidi haibadu khangminasi Citizen Corner dagi verify land tax payment khanbiro district khanbiro aduga circle amadi hungkang khanbiro anoba pata number andi anoba dark number hapsinbiro aduga online payment history button na nambiro sel thigi bagi history adu screen na ulaklagani wadigi anoba roda check tobiro aduga check status nambiro success status aduna success haina ulaklabadi adomgi sel thigi bagi achum chumda adugi verification loire masigi video asi Land Resources Department Government of Manipur na puthokchabani mayam pumna mapu mityeng tabida makta thagachari